Leibak asigi miyoy million kayana nungtigi sizinariba WhatsApp, Telegram, Snapchat, GeoChat na chingba application Singgi sizinabagi maongda Achauba ahongba purakadaba directive ama Central Lengang na pirakre hairi Department of Telecommunication na hariba platform sing asida direction piduna platform amadi application sing asigi service sing asi active SIM card ka link leitaba miyoy amatana sizinnahanba yaroy amasung matam sangna active SIM card ka link leitaba account sing ado block tawkadabani haina khangankre khongthang asi telecommunication cyber security amendment rule lisinganiga kungamanga gi makada lakholakbani sanakanglon sing asigi matung inna hariba application sing asigi service leptana sizinnage hairabadi user singi SIM card adu numit marfuga tarani gi manungda leptana application sing asida link tawduna laigadabani hairi application sing asi mobile phone da khakta natana web browser singda sizinnariba miyoy singi oina so center laingangna direction piduna user singna application sing asi web browser da sizinnaram laba matungda makoina log out tawdana thamlam labadi application sing asigi user sing adu pung taruk khudingi automatic oina check tawduna log out tawgadabani hairi Nakalamaromda center laingangna phongdokibada khongthang asi service sing asi sizinaba session khudingmak active amadi verified oiba sim sanghanbana maram oiraga criminal singna hariba service sing asi aranba mongda sizinanaba honarakpada sauna khudong sadaba mayokna hanba ngamlagani amasung tamna thingba ngamlagani haiki